pijagani. Todo hindana akhanaba facilities camera schools ki pijagani. Modern classroom with modern amenities, smaller and attentive classroom, healthy and happy environment, passionate and experienced teacher, activity-based learning for young minds, use of modern education aids, transport facility. Hena kopamarol khangbirung labadi 8798-502-800 amukahna 8798502800. The Midfield School, National Highway 102, near Sarojini Oil Pump, Khangabo. The Midfield School gi oina head mistress natraga headmaster haribasigi fam ahangba ama kojari. Postgraduate from recognized university with BEd. Learn a pre-primary teacher. Postmasing ani. Mother for kindergarten. Postmasing ama. Caretaker chakrida. Postmasing ama. Ahangba fam sing asi pupambi basinga. The Midfield School da laktuna tanabi. Hauzik ahanbada maroiba pau. Perol da thadok naba recommend tauba convict marigi manungda ama government na matam sudringai da thadokre. Lenga ki office amasung school kabagi anauba matam chatna ba haukre sim employee game hero sing na matam likna season na bagi hainabi thamsi haikre. Impal War Cemetery nahasingi mayay kaba drug sizinafam oiduna lairi. Manipur da haukiba numit 32 da petrol diesel gi maman lupa 8 tagi mathakta hengat kre. Army gari sing check taunaba Meghalaya High Court na khangan kre disturbed area State mafam kharadagi lukthokkiba taramna oi ivam Porompa disi lambi fibam chadre lambi mayayda gari puthare hairi President Ramnath Kovind na Sajibu Cheraubagi yaifa paudel pirakle Manipur pumbada thoganingdaba thaudok-sing thoraklaroi Laga Nation. Leishabi ama marirak selurba matungda nomaina kaptuna hatkiba miyoi jelda thajinkre. Anauba thengnaba COVID positive case tara hengalakle. Positive ki chang suchada 3.9 hengalakle adubu active case amasung recovery ki chang dadi ahongba leitri. Nongma panba Sajibu Cheraubagi yaifa paudel pirakli. Morning newspaper reading tabi ribasing bu ahan babagtada niramla thangjam na taram oksari hauzik pau masatana pijari. Lenga ki office sing lanai gi yauna school sing ka ba masung kumbagi nauna lepki ba matam ngasidagi chatna ba haukre mahiroi sing amasung lenga ki employee sing na tang laba matambu ligna season na bagi hainabi thamlasi haina chief minister Nongthombam Birena miyam da appeal taukre.
Secretariat South Block ki Conference Hall da pangthokiba Manipur leingakna ngarangdagi masing thiba hauraga numit chamani gi manungda paikhat kadaba thabak chamagi matangda official singi oiba mifam saruk yaba lakiba Chief Minister Paumi Singna hangba wahangi paukhumda hai hauziki malem asi competition gi tangkak amada akanba mawongda jangsilaklibani maram asina matam asilik na sizinaba mathau tai tanglaba matam asi likna masung matam chana sizinaba matamda lamdam asi chawkhat lamjelda khumang chawsinba ngamgadoribani masigidamak office da thabak tawriba singi thabak tawbagi matam hengat hanba amasung pothahandaba yadaba pothanaba matam chayol amada numit nini piragani working hour da ahong balak pa sida miyam amasung employee singna mateng pangbinaba appeal tawraduna haiki thabak subagi matamda ahong balak liba asi school amasung lainga ki office ki thabak tawriba sing asidani school ka ba amasung office ki matam manaba asina lambi thongda yamna chinbagi fibam lakpa loinana employee sing pothaba phanglaktaba amasung mahiroi singi ahangba matam phanglaktaba asi yenglaga thabak subagi matam hongdokpani Laingakna ring road semgalakliba amasung elevated highway lakadoriba asi yenglaga laingakna masi semgatpa loirabasu anobu walking hour asi kaidana adumak chatharagani fangliba tanglaba matam khara asi yamna likna manghandana cheksinna sijinnaduna miyamgi dabak thabak tawba tarabadi lamdam asi chawkhatpa lamjelda mangjil thaba lamdam ama oihanba ngamgani haike Impal gi Dolalen da laiba Impal War Cemetery haina khangnariba mafam asi mafam kayadagi lakpa chahi nauriba naha amadi miyai challaba miyoi kayagi mayai kaba chinjak number 4 Jafam oiduna laibagi mami tare Impal mayolaktada lairiba mafam asi malemgi ani shuba lanjawgi saruk ama oikiba Battle of Kohima amadi Impal gi laikhidraba lanmi kayagi ningsing khubam oina Commonwealth War Graves Commission na chalaiduna thamlaklibani yamna laibak thibadi mafam asida achikpagi khudong chaba lauduna Manipur gi mafam kayadagi mayai kaba chinjak heroin number 4 amadi lona yadaba tablet kaya chabagi miyoi singi yamna nungaiba thingbina ba leitaba mafam amagumna miyamna unarakle hairiba mafam asi anishuba lanjawda laikhidraba lanmi lising amaga chatruk henbarongi ningsing khubam leiri cemetery sigi manung thangba gate ta changthok changshin tawbada lanai security service ki personnel kharana ngak tuna lairabasu mapan thangba gate asidadi kana amatana ngak senba leitri masina maram oiduna campus asida changduna naha singna nisa sasin bana chingba thawong sing chathabada maning tamba mafam ama oiri malemgi mapam kayadagi lakpa lamkoiba singna Manipur yorakpa matamda Impal gi War Cemetery asi yengnaba hotnariba mafam amasu oiribani adubo malimgi mafam kayadagi lakpa lamkoiba singna cemetery asi yorakpa matamda leiramliba fibum asi khangba mikupta yamna chauna ninghanaba amadi lamdam asibu hangoi tukut jana ukhiba yabagi fibum amada leiri matam sangna mayai kaba chinjak sijanaba singi mafam oiduna leiri haibasi lengakna khangjinadabagum natragana lumna laudabagi mawong amada athingba amata pidana thambada Maikai kayadagi miyamna nungaitaba wafam kaya thamnarakpa leptri
Manipur numit 12 da petrol ki mamal lupa 8 paisa 59 amasung diesel da lupa 8 paisa 3 gi changda hengat khibadagi lamdam asigi miyam kham thengna awaba mayoknari amaromda leibak asida commercial LPG gi mamal cylinder ama refill tawbada lupa 250 hengat khre kg 18 gi cylinder refill tawbagi mamal lupa 2,000 ga Tani Yankai Humdo Yori, Pause Sina Fangba, Pauna Hai, Haukiba Mars Kungani Toidagi, India Pumbagi Oina Petrol Amasung Diesel Gimaman Hengalakiba, Aduga, Iroinana, Manipur da Su, South Ki, Taugi Mamal Hengalakiba, Wankalakibani, Manipur da Petrol Gimamal Asi, Mars Kungani Toy Fawada, Liter da Lupa, Mabudraga Mapan Paisa Marfugani Toy Oiki, Diesel na Liter da Lupa, Marfuga Mari, the Paisa kun ga taruk oiki mathangi numit Mars kun ga humdoida petrol liter da lupa jamaga ama paisa yangkai ga humdoi amadi diesel liter da lupa marfuga manga paisa marfuga taruk yauki mathangi numit fawada thaugi mamal hengat khide adum oinamak Mars kun ga manga da Manipur da petrol liter da lupa jamaga ani Paisa kuntraga 8 amasung diesel liter da lupa marfuga 3 paisa 49 mari yauki Laibak asigi mafam pumnamakta COVID-19 pandemic mayok narakhibaga iroinana Manipur da su laina asigi pandemic mayok narakpadagi Supreme Court of India na pirakhiba direction matungina Manipur gi jail singda thamlakpa prisoners singbu jail manungda congestion natragana overcrowding thokhan nabagi damak yengshinduna bail da natragana payroll da thadok pagi damak yengsinana ba semkiba high power committee gi mifam da Manipur Police Department ki maikai dagi Inspector General of Police Prisons Lunsen Kipgenna payroll da thadok nabagi damak recommend tawkiba apunba kanbik marigi manungda amadi Manipur government premature oina thadokre haina phongdokre Wafam asi ngarang Lampel Court Complex ki ADR building da laiba Manipur State Legal Services Authority Masalsa gi office da pangthokiba High Power Committee asigi taramanga suba mifamda saruk yakiba IGP Prisons Lunsen Kipgena phongdokhibani hairi Government ki Home Department na thokiba Cherol amagi matung ina hanana Imphal Lampel City Singjamai Porompat amasung Haingang Police Station na chingba kwaliba jurisdiction singdagi Armed Forces Special Power Act 1998 yankhai gi section ahumgi makhada thamlamba disturbed area states logthokhibagi mathakta nauhongnana ngarangdagi hauraduna sekmai lamsang Patsoi Lamlai Irilbung Thaubal Bishnupur Kaksing amasung Jiribam Police Station singna konba area singdasu hairiba ek asi logthokibaga loinana punna police station taramanga gi disturb area states logthokibabu governor laganishna state asigi law and order gi fibam singthanaba phana yamna fagalakpagi Manipur government na state asigi miyamgi aningba apambagi sing thonghanabagi damak lokhalakpa singthanaba yaba thabakni haina phongdokre
Thawbal District ki Tentha Mathak Laikai-dagi Ningthauzam Manigi Machanupi Leisabi Lantoibi Elise Ichan Chanu Marirak chelaba matungda mamang thagi kungi ahingda Sabungkho Khunauda laiba Jekon amada single barrel nongmaina makokta kaptuna hatkibada chenaba soibam laikai ahongai leiraktagi Khangemam Asok Maitai Sahi Kunyamanga Apokpa KS Naral Maitai asi Chief Judicial Magistrate Impal East ki Court na Judicial Custody da remand tawkhre thaudok aduga mari lainana laikhidrabi leisabi asigi apokpa and manina file tawrakhiba report ki matung ina Yaingang Popi Police Station na case FIR number 332022 under section 30238 IPC amasung 27 Arms Act register tawduna lakhotkhibani aduga case asiga mari lainana mahakpu mathang thagi kunya mathoigi ayuk anganbada pung 5 rom tarakpada phagatuna court puthoklaba matung Court putoklaba matung ngarang fawba police custody da remand lauthakhiba thamlakhibani aduga ngasina mahaki police custody remand matam loiraduna police ki maikaidagi judicial custody da remand prayer tawraduna pangthokibada court nasu ayaba piraduna tha asigi 15 fawba judicial custody da remand tawkhibani haire Mahusagum ngasi pangthokadaba sajibut cherauba nongma panba cherauba numit ki mangoinana Chief Minister N Biren yauna tongan ba lanai gi mioi political party amasung lanai luchingba singna yaifa paujel pirakli paujel cherol amada Chief Minister na hai sajibu nongma panba cherauba gi thoramda maitai phurup ki anoba chahi haubasu takli haiduna thoram asigi amaga khodol pot pinaba amasung sharuk yaminaba Miyambu hena naksinaba oirasanu hairi loinana anauba chahi lakpaga loinana mipum khudingmak harau tayamba amasung hakchang phaba oirasanu haina phongdokhi Army gi gari singda hana mangjong nana khanghan ba tawdana mari leinaba singna drug purak pra haina check tawnana ba Meghalaya High Court ki Judicial Shajib Banerjee amadi Justice W Dengdo gi double bench na khanghan khre paw asina hai hiram asiga mari leinana PIL ama Meghalaya State Commission for Protection of Child Rights ki hanagi chairperson ama M Kharkongorna State of Meghalaya gi mathakta tharakhibani case asigi makhada chatharakpa oina March 13 da High Court of Meghalaya na order asi thoktuna army gi gari singda check tawnaba khangan khibani haire Haukiba kumja lising ani kungi angan basaruktagi Manipurda tangkak naina sandokpa horakhiba COVID-19 gi laichat asi tha anirong gi mamangdagi kharamakhay laksinba ngamlaktuna mahausagi phibamda hanjillaklaba matungda Hanjilaklaba matungda haukiba pung kun marigi manungda positive oibagi chang asi chada 3.5 yauna wangkhalakri state asida haukiba chayol anirom asida positive oibagi chang asi chada amagi makhada thengnabaga loinana disaster management authority na thamlamba athingba pumnamak ngarangdagi lauthokhrabani asumna athingba lauthokhrabagi tungda ngarang state asida sample chaniga marfuga taruk state test tawbada mioi tara positive oiba thengnaduna positive rate
3.5ꯗ ꯋꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ Imphal East District ki Deputy Commissioner Office Complex ki hek mamangda lairiba miyamna Porompat District Road haina khangnariba asi mari leinabasingna miyeng changbidabadagi lambi gi mayaida komjau saduna laibadagi achat awok tawriba miyamda chawna khodong chadaba kaya mayokna halli lambi asida phumba isingi pipe sing haukiba tha ahum mari gi mamangdagi kaiduna ngasi fawba sembidabadagi ising hek lakpada lambida fawgatuna laikhom lainang thok amadi komjau saduna ising tungba miyamna thengnaduna lakli ising pipe kaiba tha ahum mari henjilaklaba fawba mari leinaba PSED na miyeng changbidana lairi phibam soklaba lambi asigi matangda nak yeta lairiba club organization association gi taruk ki body oiriba United Porompat Baruni Road Organization gi maikaidagi High Imphal East ki CPSED gi mayokta makok thongba official singna lambi asi athubada miyeng changbiu PSED department asi mapu pandabagi mawongda leiba asi yaningde hauji Porompat lambi gi mafam kayada PSED ising puriba pipe sing kaiba leiri lainungda ising puriba pipe sing hek kairakpaga athubada semjinana ba honabiu haina fongdokhe Kha Manipur College ki mairoi singna get thingjinduna khongjing changshin khre NAAC gi self study report SSR na jingba pinabagi akan bathabak suringai jerak asida khanghaudana Kha Manipur College ki principal sindurakpabu yaningdaba fongdoktuna college asigi mahiroi singna get lon sinduna khongjang changshin khre khongjang aduga mari lainana Kha Manipur College ki student union gi maikaidagi fongdorakpagi matung ina college asigi principal oiramba mayanglambam santosna February 19 da retirement oibana maram oiraga February 13 ta senior oiraba Associate Professor Dr. N. Subhachandrabu Principal in Charge Oihanba Khalaki Dr. N. Subhachandrana Mars amadagi Principal in Charge Oirakpadagi ngasi fawwa ningthina yengsinbaga loinana hena fagatpa maikaida puba hauraki NAAC gi mathakta maru oina tongan ba miyoi singa phawba paw phawnaduna college asi khumang chawshinnaba thabak tawba ngamlaki haujiksu April da Pisingadaba Aroiba Self-Study Report SSR akan mamawong da sem saribani NAAC fangnaba honnabada principal asigi thaudang yamna chawribani asigumba chairak asida Mars 13 da college asigi anoba principal ama silakpa asi maram chade asina NAAC bu sigi SSR sem sabagi tabak pumnamaksu lephalagani maram asina anoba order asi khudakta kakpiu haina fongdoke
ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯐꯁꯄꯥ ꯂꯧꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯟꯕꯤꯌꯨ ꯔꯥꯝ ꯃꯣꯏꯕꯥ ꯆꯤꯡꯗ ꯂꯩꯕ ꯂꯥꯜꯍꯧꯂꯨꯞ ꯑꯌꯥꯝꯕ ꯁꯤꯁꯐꯦꯌꯔ ꯑꯃꯗꯤ ꯁꯨ ꯆꯠꯅꯕꯤꯁꯤꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯑꯐꯁꯄꯥ 1958 ꯂꯧꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯎꯈ꯭ꯔꯨꯜ ACꯗ MLA ꯔꯥꯝ ꯃꯣꯏꯕꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯔꯥꯝ ꯃꯣꯏꯕꯥꯅ ꯍꯥꯏ ꯑꯐꯁꯄꯥ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯃꯁꯛ ꯊꯤꯍꯟꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯑꯦꯛ ꯑꯃꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯋꯤꯁꯀꯤ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕ ꯁꯠꯇꯤꯁꯒꯔ ꯎꯠꯇꯔꯈꯟꯅ ꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯇꯝꯊꯤꯔꯕ ꯑꯦꯛ ꯑꯁꯤ ꯆꯠꯅꯗꯦ ꯑꯗꯨꯕꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯅꯍꯟꯕꯅ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄꯤꯗꯨꯅ ꯊꯝꯕꯒꯨꯝ ꯎꯕꯅꯤ ꯑꯦꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯥꯔꯃꯤꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯀꯌꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 8ꯗꯒꯤ ꯑꯐꯁꯄꯥ ꯂꯧꯊꯣꯔꯛꯄꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠ ꯑꯃꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯂꯦꯝꯍꯧꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇꯒꯤꯁꯨ ꯇꯝꯊꯤꯔꯕ ꯑꯦꯛ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ BJPꯒꯤ ꯑꯅꯤꯁꯨꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡꯗꯒꯤ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯂꯝꯁꯥꯡ ACꯒꯤ MLA S ꯔꯥꯖꯦꯟꯕꯨ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯣꯡꯂꯥꯏꯀꯪ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M ꯗꯤꯅꯦꯁꯣꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ MLA S ꯔꯥꯖꯦꯟꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛꯁꯤꯡ ꯍꯥꯏꯖꯔꯨꯕꯗ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯅ ꯍꯣꯠꯅꯕꯤꯕ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯁꯤꯗ ꯗꯤꯄꯨꯇꯤ CM ꯄꯤꯍꯟꯅꯅꯕ ꯈꯟꯅꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯟꯗꯛ ꯁꯥꯄꯣꯅ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯆꯠꯊꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯂꯧꯃꯤ ꯃꯁꯤꯡꯒꯤ ꯆꯥꯗ 69 ꯔꯣꯝꯅ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯐꯥꯔꯝ ꯂꯣ 3ꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯍꯟꯗꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯥꯟꯈꯠꯈꯤꯕꯗꯨ ꯅꯥꯀꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯨꯞꯁꯤꯡꯅ ꯄꯥꯝꯗ꯭ꯔꯕ ꯐꯥꯔꯝ ꯂꯣ 3ꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯟꯕ ꯊꯧꯔꯥꯡꯂꯛꯄꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯅ ꯂꯧꯏ ꯍꯥꯏꯔꯤ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S ꯏꯕꯣꯕꯤ ꯁꯤꯡꯍꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯍꯥꯔꯥꯁꯇ꯭ꯔ ꯀꯔꯅꯥꯇꯀꯥ ꯍꯔꯤꯌꯥꯅꯥ ꯄꯟꯖꯥꯕ ꯒꯨꯖꯔꯥꯠ ꯑꯃꯁꯨꯡ ꯕꯤꯍꯥꯔꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯧꯃꯤ ꯂꯨꯞꯁꯤꯡꯅ ꯐꯥꯔꯝ ꯂꯣ 3ꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯐꯝ ꯆꯦꯠꯅ ꯊꯦꯡꯅꯈ꯭ꯔꯕ ꯂꯧꯃꯤꯁꯤꯡꯒꯤ ꯆꯥꯗ 69 ꯔꯣꯝ ꯐꯥꯔꯝ ꯂꯣ 3 ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯂꯧꯗꯕ ꯉꯝꯗꯦ ꯊꯧꯑꯣꯡ ꯑꯁꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒꯨꯝꯅ ꯂꯧꯃꯤꯁꯤꯡꯕꯨ ꯏꯔꯥꯡ ꯊꯣꯛꯍꯟꯅꯅꯕ ꯕꯥꯔꯇꯣꯟ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯍꯟꯗꯣꯛꯈ꯭ꯔꯕ ꯑꯅꯧꯕ ꯐꯥꯔꯝ ꯂꯣ 3 ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯜꯂꯣꯏ ꯍꯥꯏꯅ ꯂꯧꯃꯤ ꯈꯨꯟꯅꯥꯏꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯁꯤꯡ ꯌꯥꯝꯕꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯪ 2020ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯅꯝꯐꯨꯗ ꯄꯥꯁ ꯇꯧꯈꯤꯕ ꯐꯥꯔꯝ ꯂꯣ 3 ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 100 ꯍꯦꯟꯕꯒꯤ ꯑꯄꯨꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯝꯌꯨꯛꯇ ꯀꯤꯁꯥꯟ
Morsana National Capital Region oiriba Delhi gi ngamkhai longmising thingjinduna chahi ama henna akanba khongjang changchin khibadu hauzik fauba miyamna kaunadri longmi singi ing tapa khongjang manungda chaurakna longmi chatret rongi punsi mangkhibada awaba phongdok khidraba Prime Minister Modina handakta pangthokhiba Punjab, Uttar Pradesh, Uttarakhand, Goa amasung Manipur State Assembly mikhal mangoinana mamang chahigi November 18 da leibak wathok oiramba farm law ahum adu handoklagani haina mahaki Punjab khongchatta lauthokhibani haire. Manipur gi tongan mafam kharadagi Armed Forces Special Power Act 1950 ga 8 lokthokibada asida Manipur gi Governor lagani shana nungaiba phongdorakle Ras Bhavan Secretariat ki thadorok pacherol amana hai matam Queen Estate asigi miyamna taknaduna laklabadi matungda ngarang lengakna Firep Lauduna State asigi district taruktagi manung channa Labor Police Station tara mangana konba mafamdagi afas palok thoki ba asi Manipur miyam gi oina achauba maipak pa amani haina laubayai haina phongdokhi. Manipur lenga ki Agriculture Department ki makhada leiriba Rights Research Station Wangbal gi nauna sakiba infrastructure sing work agency da department ta khusinadringai da akai ato yoromba thengnabadagi madu semjinnaba mari leinaba singna Agriculture Minister TIS Bishwajit na khangan khre loinana longmi singda ahongba mamalda lauhon phanghananaba thabak lokhatkani haina su phongdoki Thoubal district ki Wangbal da leiriba Krisi Bigyan Kendra Thoubal amasung Right Research Station Wangbalgi Phibam yengsinbagi khongchatta Minister na nauna sakiba infrastructure sing da mawong maril taramdaba amasung akai ato yaurakpa thengnakhibani infrastructure sing asi kumjali sing ani tara tarutigi tara tereta sakibani hairi khongsak aduga mari lainana Minister na makhata na hai Karib laurok lakpa sida kari karamba thabak thoram sing paikhatpa yagadagi haibadu yengsinnaba masung laumi lup singa khusamnarga kari tawba yabage makhoida ahenba input sing kari piba yabage haibadu yengsinnaba lakpani lamdam asigi laumi singda ahongba mamalda lahon pinaba loinana kharungpat amasung minung Tinunggaida leiba sizinadaba leiriba department ki lamsing asi demarcation tawraklaga lomi singi oiba thabak tawram sing paikhatnaba honaba changi department na tongan ba mafam sigi maru sing leiriba sigi mahota department honaduna afaba maru sing puthoklaga lomi singda phanghananaba honabada minyeng thamgani hainasu phongdoki Jawaharlal Nehru Manipur Dance Academy JNMDA gi director bu qualified oidaba matik chadabani mahakki mahutta anauba permanent director ama hapiu haina culture ga mari leinaba loop amana governor da memorandum pishinduna miyam da phongdok liba asi yumpham yaudabani haina JNMDA gi guru artist official staff amasung mairoi singna punna pangthokpa paugi mifam amada phongdorakli
Assam, Tripura amasung Nagalanda Sagolsen numita pangthokhiba mikhalda BJP na seat amamam phangkhraba matungda Rajya Sabhada party asigi MP masing ahanba oina chama suba ngamkhre haire. Nepal ki Prime Minister Sher Bahadur Deyubana awang bathaki delegation ama amasung mahaki loinabi Dr. Arju Deyubaga loinana laibak asida mahaki numit humnigi khongchat kidamak New Delhi da thunglakre haire. Russia ge Foreign Minister Sergei Lavrov na ngarang irai numita US Safuna India amasung Russia gi marakta taunariba partnership asida sokhaloi haikre. Ukraine gi helicopter singna nongchup thangba Russia da fuel storage depot amada bom thadarakre amasung chauna mai chakre haina Russia gi leimaida Kiev ki ahanba report tauba nongthaki attack madugi matangda regional governor amadana ngasi fongdokre. Pakistan Prime Minister Imran Khan hatnabagi aron bathaurang ama laibak asigi security agency singna pirakle haina laibak asigi Information Minister Fawad Chowdhury na ngarang irai numita phongdokre. Delhi ki Chief Minister Arvind Kejriwal gi yum gi mapanda chathakiba attack adugi case lokhatle amasung FIR police case ama register tawre haina Delhi police na ngarang High Court ta phongdokre. Karnataka da party luchingba sing punna thabak tawgani amasung mathang chahida tariba assembly mikhalda seat 150 fangnaba pandam thamle haina ngarang Congress ki luchingba singi manungda ama oiriba Rahul Gandhi na phongdokre. Hawjik sanabagi pau pijari Susila Januna English singani tara humdoida Women's Junior Hockey World Cup ta India gi captain oina luchingduna bronze medal lobangam ki amasung veteran halfback Susila na irai numitagi South Africa da hawgada bahandaki Junior Women's Hockey World Cup asida cadet amarongi mamangda makhoina fangkiba achievement adudagi khongthang ani thangjillaga Salima Titet na luchingba team na gold medal loba ngamgani haina thajari. Manipur gi tongan-tongan ba mafam singda lairiba cricket field singda pangthoktuna lakliba ahanba MNCA Super Plate Tournament English singani kungamatoi kungani thoigi oina ngarang sanakiba match singda YU gi CPCC na amasung MPS gi mai pakri. Tamil Nadu gi CSP ground da sanakiba under 25 men's Colonel CK Nayudu Trophy English singani kungamatoi kungani thoigi match amada Tamil Nadu na Manipur bu yamna lakchana innings amaga run mabudra mapanda maithiba piramkhre. Karnataka na yumbu oiduna chahi asigi loshilakpada sanagadoriba FIFA World Cup English singani kungani thoida England na soidana cup asigi mapu oiba ngamgani madumak England gi team na akanba mawongda practice sathari haina England gi manager Gareth Southgate na phongdorakle.
West Bengal da hauji pangthokliba Hero I League ki ngarang sanakhiba match singda Gokulam Kerala na Aizawl FC aduga Churchill Brass na Neroka FC bu maithiba pikre. China da pangthokadoriba Asian Games ta mari lainana competition tawbada sinagadoriba venue Yankhaiga tarukmak ngarang dagi tha tarukki mamang da saba lusinkhre haina organization singna phongdokre. Qatar na yumbu oiduna jahi asigi November thadagi pangthokadoriba FIFA World Cup English singani kungani thoi tongan ba laibak singi team kuntragani thoi na saruk yaragani team kuntrani thoi asi group nipan thokna khaidoktuna sanagani hairi. Hauzik loisilakpada maroiba pau amuka hana pizari. Parole da thadoknaba recommend tauba convict mari gi manungda ama government na matam sudringai da thadokre. Manipur pumbada thoganingdaba thodok sing thoklaklaro haina lagani shana phongdokre. Leisabi ama mari raksel urba matungda nomaina kaptuna hatkiba miyoi jail da thajinkre. Anauba thengnaba COVID positive case tara da hengalakle haire. Employee mahiroi singna matam likna sizna bagi haina bithamse haina Chief Minister Nongthombam Birena phongdokre. Impal War Cemetery naha singi mayai ka badrak sizna fam oiduna leire haina khangalakle. Manipur da haukiba numit 12 da petrol diesel gi mamal lupa 8 ki mathakta hengatkre. Army gi gari sing sektawna ba Meghalaya High Court na khanghankre. Disturb area state mafam kharadagi lauthokkiba taramna OE. Porompat DC lambi fibam chadre lambi mayada gari puthare. President Ramnath Kovind na Chajibu Cherau bagi yaifa paujal pirakli. Pizariba pau siga loinana nungti fongliba pau se singdagi lauthok saba maroiba pau matang sida loishinjari tabiriba singba amuka hana nirmala thangjamna khurumjari.